Tiro. CM yung nabati siya to doon. Ama seireng ama nang. Moy papa di seireng ibi am haye. Tiro. Lejaningi iyumda lejabadi phamjadre piklabasu aigi yum chawrabasu aigi yum lejabadi phamjadre thirabasu aigi yum phajjarasu aigi yum lejabadi phamjadre mangauthibala nanukitna topukre aigi yum matamjigi sakarna yaksamjidra khaluba yaksamjidi ngasi phau thagi verati duna lejabani migi yumda babagi sangalam bipikna thagi verati piba ngamche Mamana sen thok tamna iskun gi PGT ba ngamre tamjani lai su lejani mi yumda su bari na ba department ayang sambiradi nungaini adubu thajadre matamjigi lenga haregi dito aji masagi na masagi amda lai phunjataba really kam da lai ba nushiraba imai pat daraji isi naknama tondra phungal lo matamjigi sarkar Sana haba tabi yo thank you